Manipur Top 20 News na tungan-tungan ba reliable source hindi ko tsarga. Matamatang oiba maru ipausing tatukon kahanjay. BJP amasung ECI na seat chamagi matakta Huran kre. Mamta Trinamool Congress ki office kya akai toy tokan kre BJP na nati haidi. West Bengal Assembly Mikal gi result BJP na yamna laina majority phangbang ngamduna chaung mai pakibida Trinamool Congress lengak na pendam phongdok laduna. Mikal asi BJP na ECI ga lautuna duna namfuda kakibini haikre. Trinamool Congress ki chief amasung West Bengal gi CM Mamta Banerjee na phongdokibada BJP amasung ECI na lautuna duna board Huran bagi thabak tawre haibasi opposition na hanadagi miyamda phongdoktuna lakrabani. Masigi chapchaba khudam oina ngasidi West Bengal dagi BJP amasung ECI na seat chamagi mathakta Huran kre. Huran basing asina Mikal mai pakle haina lauthok libasi immoral oiba mai pakpani asembo mai pakpanati haiki. Mahakna makha taraduna election commission na Central Force singa kusamnaduna BJP gi yathang makada West Bengal da board Huran bagi thabak tawkhe. Board Huran ba natragadi West Bengal da BJP na mai pakna bagi lambi leite. Adubu miyam gi damak Trinamool Congress na khongpham chena lepkigani. BJP bu kiduna chengada banati haiki. Nakal amaromda ngasi West Bengal gi tungan ba counting center da board masing thiringai da Trinamool Congress ki official kya amanga thokalamne. Haudo asi mikal gi result BJP na chauna mangjil thana chatpa ukhraba matungda thokibani. Baroipur, Tusangarh, Kunj Bihar amadi pani hatina chingba mafamda leiba Trinamool Congress ki office tamioi kya sangsilatuna office asida leramba potlam sing akai atoi thokanki social media da thaganarkiba video da amangta thokankiba mioi sing adu BJP gi viral paiba uki adubu BJP ki maikai degidi Trinamool Congress ki official sing amangta thokalambasida party gi worker amata chenadi haiba wapum phongdoraki. Trinamool Congress ki official amangta thokalambasida mioi ka na mikal gi damak Central Force deploy tawribasi atopa party singbu lakchilaga BJP gi worker singa maning makha tamhanabra hangnarakli. Amaronda lal gi front line da chaningai leitabagi Russia gi larmi singa makhoi masel hatuk naduna chare hairi Ukraine gi intelligence ki source amadagi. Chahi mari hena lan sonarakliba Russia Ukraine gi front line da chaningai thaningai leitabagi Russia gi larmi singa makhoi masel hatuk naduna chaba natragana asiba haksang Haktuna charaga hingna ba honari haina Ukraine gi military intelligence na phongdorakhe. Wapum asi the Sunday Times ki report amada yaukibani. Report asina makata na phongdorkibada Ukraine amasung Russia gi ngamkhai paringda lan soknariba mafam sing asi ka hena ingbana maram oiraka ayamba matamda akoibada chaningai thaningai marang kaina phangdaba amasung Russia dagi lanmi sing supply pirakadabasu Ukraine na toina drone gi landa chathaduna supply chain Tugaibana maram oiraga lanmi singi chaningai thaningai lektabani hairi hojik fawda Russia gi lanmi manga masung mamanaba singna hatuna chakibagi report laire haina Ukraine gi intelligence na phongdoraki adubu wapum asi katai fawba chumlibano amasung verify tawrabra haibadudi hojik fawgi oina khangba ngamri hairi Russia gi maikai dagidi wapum asi gi matangda hojik fawgi oina pakum pirakiba leitri masigi mathakta claim asi Russia ga lan soknariba Ukraine torpa oibna manungda aronba agenda leirabra haiba wapum hongdongnaraki panba yabadi lanbung kyada yeknabagi lanmi singi wakhal da nungnangwa pokhanaba natragana makhogi moral hantahanaba aranba paw kya sandorpagi thong leikrabani Ukraine gi wapum asibu masigumba thong oigadra haibagi chingnabasu lei hairi China da mari leinaramba nupa natragana nupi gi maung mato tamba ngamba AI ga mari leinabagi chanabi haurakli China da nahasina makhoiga nungsi nungongi mari leinaramba nupa nupi singi maung mato chap chana tamba ngamba Artificial Intelligence AI ga amuk hanna mari thamnaduna nungsi nungon gi lambida khongda bagi chanabi ama thorakle hairi China gi nahasina nungsi nungon gi mari lainaramba nupa natraga nupi ga koina bada kaina gi bagi maichak adu khangduna misak adubu kauthokna hona bagi mohta makhoina nungsi nungon gi mari thamlingai marakta text message ki khuthangda wari sana ki basing adugi data khongbatlaga AI aduda hapchinduna mari lainaramba nupa nupi adugi mawong matau chap chana tamba ngamhanduna AI ga amuk hanna nungsi nungon gi mari thamduna kaina maisa khangbagi hainabi lerpani hairi nahasingi marakta lerkliba anuba chanabi asi mioi yanadi yaningdaba amasung nungnangba phongdoknarakli akhang ahi singa phongdokibada tungi yumbi oihogdoriba nahasing asina malemgi chana lonchat thengnanaba honabagi mohutta technology da tangjaduna nungaitaba wakhlon dagi Hedok naba hona bada natana mioi bagi mari thamnaba hona gibasi afaba oiroi haki
ꯚꯤꯗꯤꯑꯣ ꯑꯁꯤ ꯄꯥꯎꯗꯝꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅ ꯇꯦꯟꯊꯥꯔꯛꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ